UCM Leiringeida Kuki Semba Haibadudi Mangda Faoba Manglunu Matam Mangnabani Joychandra Konthoujam Pawasi Kanglai Paki Maira Pawse the Gilokhutsavani UCM Leiringeida Mitom the Kuling Balaiva Kuki Semba Haibadudi Mangda Faoba Manglunu Matam Mangnabani Haina UCM gi President Joychandra Konthoujam the Pongdokre Wapamasi United Committee Manipur UCM gi Lamfel the Labor Office Ngarang Nungthil History of Revenue Administration in Manipur 1946-2010 AD release tawbagi thawramda mahakna phongdokhibane book release tawbagi thawram asida Manipur University gi retired professor Naurem Jai Kumar na chief guest UCM gi president Joychandra Konthoujam na president A Tombi Kanta retired IAS UCM gi consultative member oiriba Yumnamcha Dilip Kumar amadi Khomdram Ratan na guest of honor oina saruk yakhe Lairik Fongbagi Tauramaduga Mari Lainana, President Gi Warol Piraduna, Joychandra Konthoujam na Phongdokhibade. History of Revenue Administration in Manipur, UCM na Fongbagi Maruoy Bawakhalonde. 1946 to 2010 Faobada, Manipur da Maram Chadaba, Biles Mayam Hengalakpa se. Khangnaba Puthoksavane, British ki Mikha Polingaida, Biles Kaya Lairamme. Makata Bada Kanglaipak, Manipur da Maning Tamlaba Matung da Biles Kaya Lairamme. Aduga India da merge tawkhrabagi matungda village kaya hengala e 2001 da village kaya hengala e loinana haujingna kaya hengala I haibase nainana ba puthokchabani hai khe mahakna makhata na hai UCM Leiringeida mitopna kholing balaiwa Kuki Semba Haibadudi Mangda Faoba Manglunu Matam Mangnabani UCM na apunbagi saktam da singnarakpa khudingmak para tambiraga lakle masi laibak asida leiriba community singna kawroidavane Aikhoina Laijariba Iraipak Manipur asi Malemgi Saukhalaba Laibak Kayadagi Tadana Masagi Laipak Ngaglon Sapsana Laijarakpa Laibak Amani Haibase Ngasi Puthokliba Lairik asina tae Masi yamna sauthoksaningai oiba amasung yamna kanaraba lairik ama oigane Ngalingai matamdagi hauna Manipur da Land Revenue gi Administration asi laijaramlabaso Manipur na British ki makha polaba matungdagi ding Manipur da British ki apamba matungin na Land Revenue Administration lakre amade Singtam gi marakta ahongba lakba haurakhe Aikhoi hojik India gi fivanungda leire India gi makhada leiraba matungdagi ding yamna sathiba Land Revenue Administration ama ure Tamda leiriba mitay singna Manipur gi lainingba mafam amada hekta lam lauduna leiba yarakte Chingmi gi di lainingba mafam amada hekta lam leiba yavagi hak lei Masigumba maram kaya asina Furup singi marakta naksinaba wakhal nongma nongmagi hanthara I amade Thazanaba wala e Talak asida Myanmar dagi lakpa sakmanaba amade lon manaba chin kuki kaya amana Manipur gi lam kaya lauksinduna khul kaya semkhre Khulgi maming kaya onthokre aikhoina hojik puthokchariba lairik asigi matengna Manipur da khul kaya laifam thoe amade kaya laifam thokti haibadusu irai laina uba ngamlagani hai khe